ꯊꯥꯁꯅꯥꯗꯨ ꯀꯣꯔꯧꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯖꯤꯂꯤꯕꯤ ꯑꯗꯨ ꯆꯥꯔꯤ꯫ ꯗꯣꯂꯤꯁꯨ ꯊꯕꯛꯀ ꯃꯌꯥꯝ ꯁꯨꯔꯨꯕ ꯁꯥꯗꯨꯅ ꯐꯗꯤꯅ ꯃꯈꯨꯠꯇꯨ ꯇꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯍꯩꯃꯥ, ꯃꯣꯏꯇꯥꯆꯧ ꯍꯜꯂꯛꯄꯤꯔꯦꯗꯅ꯫ ꯀꯩꯒꯤꯅꯣ ꯉꯁꯤꯅ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯛꯏꯁꯤꯕꯣ? ꯍꯌꯦꯡꯈꯩꯗꯤ ꯁꯨꯃꯥꯏꯅ ꯊꯦꯡꯕꯤꯔꯛꯀꯅꯨꯀꯣ꯫ ꯏꯆꯟ ꯇꯣꯝꯕꯤꯒ ꯑꯩꯒꯗꯪ ꯂꯩꯍꯧꯕꯅꯤꯅ ꯀꯤꯖꯩꯌꯦꯕ꯫ ꯀꯣꯔꯧꯅ ꯗꯣꯂꯤꯒꯤ ꯑꯆꯥꯄꯣꯠ ꯁꯔꯨꯛ ꯑꯗꯨ ꯄꯤꯔꯒ, ꯉꯁꯤꯁꯦ ꯆꯦꯛ ꯂꯧꯕ ꯃꯤ ꯌꯥꯝꯅ ꯂꯥꯛꯁꯤꯟꯕ, ꯑꯗꯨꯗ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄꯗꯣ ꯐꯔꯛ ꯑꯃ ꯇꯥꯔꯗꯧꯕ, ꯑꯗꯨꯅꯅꯤꯗ꯫ ꯍꯌꯦꯡꯈꯩꯕꯨꯗꯤ ꯀꯩꯁꯨ ꯊꯦꯡꯉꯛꯑꯣꯏ꯫ ꯑꯗꯣ ꯀꯩ ꯏꯟꯁꯥꯡꯅꯣ ꯅꯪꯅ ꯊꯣꯡꯂꯤꯕꯣ? ꯗꯣꯂꯤꯅ, ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯦ, ꯀꯥꯡꯍꯧ ꯑꯃꯁꯨ ꯉꯧꯒꯦꯅ ꯇꯧꯔꯤꯌꯦ꯫ ꯀꯣꯔꯧꯅ, ꯍꯣꯏ, ꯑꯗꯨꯗꯤ ꯆꯥꯛ ꯂꯣꯏꯕꯒ ꯀꯧꯔꯛꯑꯣ, ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯗꯣꯂꯤꯅ, ꯍꯣꯏ, ꯄꯣꯊꯥꯕꯤꯔꯨꯔꯣ꯫ ꯊꯥꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯆꯟ ꯇꯣꯝꯕꯤ ꯂꯥꯛꯑꯣ, ꯏꯅꯝꯃꯒ ꯀꯥꯡꯍꯧ ꯃꯌꯥꯟ ꯁꯦꯝꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯋꯥꯔꯝꯃꯅꯤ, ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ꯫ ꯊꯥꯁꯅꯥꯗꯨ ꯃꯕꯨꯡꯗ ꯌꯦꯡꯂꯛꯏ꯫ ꯀꯣꯔꯧꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯒ, ꯆꯠꯂꯣ, ꯅꯅꯝꯃꯒ ꯇꯧꯃꯤꯟꯅꯧꯔꯣ꯫ ꯃꯕꯨꯡꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯁꯅꯥꯗꯨ ꯍꯔꯥꯎꯅ ꯅꯣꯛꯂꯒ, ꯍꯣꯏ ꯇꯥꯆꯧ, ꯍꯥꯏꯗꯨꯅ ꯗꯣꯂꯤꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯆꯟꯅꯨꯄꯤꯒ ꯗꯣꯂꯤꯒꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯖꯕꯗ ꯀꯣꯔꯧꯗꯨ ꯍꯔꯥꯎꯖꯩ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ, ꯏꯆꯟ ꯇꯣꯝꯕꯤꯒꯤ ꯑꯋꯥꯕꯁꯨ ꯃꯥꯅ ꯂꯣꯏꯅ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯌꯧꯕꯒ ꯗꯣꯂꯤꯅ ꯊꯥꯁꯅꯥꯅ ꯆꯥꯔꯤꯕ ꯑꯆꯥꯄꯣꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯃꯨꯜꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯀꯅꯥꯅ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯒꯦ? ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ? ꯁꯦ, ꯊꯥꯡꯁꯤ ꯄꯥꯏꯌꯣ, ꯑꯗꯨꯒ ꯑꯂꯨꯁꯤ ꯈꯦꯠꯂꯣ꯫ ꯊꯥꯁꯅꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦ, ꯗꯣꯂꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛ ꯑꯗꯨꯝ ꯇꯧꯏ꯫ ꯊꯥꯁꯅꯥ ꯀꯥꯡꯍꯧꯒꯤ ꯃꯌꯥꯜ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯀꯥꯡꯍꯧ ꯑꯗꯨ ꯉꯧꯕ ꯍꯧꯏ꯫ ꯗꯣꯂꯤꯅ ꯅꯤꯡꯊꯤꯅ ꯐꯝꯗꯨꯅ ꯊꯥꯁꯅꯥꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯉꯥꯡꯒꯗꯧꯕꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯊꯥꯁꯅꯥ ꯄꯣꯛꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯕꯨꯡꯒ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯗꯣꯂꯤꯅ ꯌꯥꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯄꯨꯈꯝ ꯑꯃ ꯇꯣꯉꯥꯟꯍꯜꯂꯦ꯫ ꯊꯥꯁꯅꯥ ꯆꯥꯛꯇꯨ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯃꯕꯨꯡꯒꯤ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈꯝ ꯑꯃꯗ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯁꯔꯨꯛꯅꯤ ꯍꯥꯏꯗꯨꯅ ꯊꯤꯔꯛꯄ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞ ꯇꯥꯔꯛꯏ꯫ ꯗꯣꯂꯤꯅ, ꯀꯩꯅꯣ ꯇꯧꯏꯗꯨꯅ? ꯆꯥꯛ ꯊꯤꯕꯗ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯞꯄꯨ ꯍꯥꯏꯒꯦ? ꯌꯥꯝ ꯀꯞꯅꯤꯡꯕ꯭ꯔꯥꯕ ꯅꯪ? ꯌꯥꯝ ꯊꯨꯅ ꯇꯣꯛꯑꯣ, ꯇꯥꯆꯧꯅ ꯍꯦꯛ ꯎꯈꯤꯕꯗ ꯅꯨꯡꯉꯥꯏꯅꯤ ꯅꯪ꯫ ꯊꯥꯁꯅꯥꯗꯨ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯍꯧꯏ꯫ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯝꯕ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯊꯥꯁꯅꯥ ꯑꯃꯨꯛ ꯃꯕꯨꯡꯕꯨ ꯀꯧꯕ ꯂꯥꯛꯂꯦ꯫ ꯇꯥꯆꯧ, ꯆꯥꯛ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ꯫ ꯀꯣꯔꯧꯅ, ꯍꯣꯏ, ꯂꯥꯛꯑꯒꯦ, ꯆꯠꯂꯝꯃꯣ꯫ ꯑꯁꯨꯝꯅ ꯀꯣꯔꯧꯁꯨ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥ ꯑꯗꯨꯗ ꯐꯝꯃꯤ꯫ ꯊꯥꯁꯅꯥꯅ ꯃꯥꯒꯤ ꯄꯨꯈꯝ ꯇꯣꯉꯥꯟꯅ ꯐꯝꯈꯤꯕ ꯑꯗꯨꯗ ꯀꯣꯔꯧꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯏꯆꯟ ꯇꯣꯝꯕꯤ, ꯀꯩꯒꯤꯅꯣ ꯄꯨꯈꯝ ꯇꯣꯉꯥꯜꯂꯤꯗꯤ? ꯇꯥꯆꯧꯒ ꯆꯥꯁꯤ ꯂꯥꯎꯗꯅ꯫ ꯊꯥꯁꯅꯥꯅ, ꯌꯥꯅꯤꯌꯦ, ꯇꯥꯆꯧꯅ ꯑꯩꯒ ꯄꯨꯟꯅ ꯆꯥꯕꯗꯣ ꯇꯥꯆꯧꯗꯤ ꯌꯥꯝꯅ ꯆꯥꯗꯦ, ꯑꯩꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯏ, ꯑꯗꯨꯅ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯇꯥꯆꯧꯗꯣ ꯃꯌꯥꯝ ꯆꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯅꯤꯗ꯫ ꯀꯣꯔꯧꯅ ꯅꯣꯛꯂꯒ, ꯑꯩꯈꯣꯏ ꯏꯆꯟ ꯇꯣꯝꯕꯤꯁꯦ ꯌꯥꯝ ꯁꯤꯡꯂꯝꯃꯦꯀꯣ, ꯃꯅꯝꯃꯅꯕꯨ ꯇꯝꯕꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯅꯝꯃ ꯄꯜꯂꯛꯄ ꯑꯗꯨꯗ ꯗꯣꯂꯤꯗꯨ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕꯗꯨ ꯂꯣꯏꯔꯗꯨꯅ ꯀꯣꯔꯧꯗꯨ ꯉꯁꯤꯗꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯀꯣꯟ ꯐꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯨꯔꯕ ꯗꯣꯂꯤꯗꯨ ꯀꯣꯟꯗꯤ ꯐꯦꯡꯗꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯄꯣꯊꯥꯈꯤꯕꯒ ꯊꯥꯁꯅꯥꯗꯨ ꯀꯧꯊꯣꯛꯇꯨꯅ ꯀꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯐꯦꯡꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯗꯣꯂꯤꯅ ꯊꯥꯁꯅꯥꯕꯨ ꯊꯤꯅ ꯇꯧꯔꯛꯄ ꯑꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯃꯅꯝꯃ ꯂꯥꯛꯂꯒ ꯈꯔ ꯅꯨꯡꯉꯥꯏꯖꯒꯗ꯭ꯔꯥ ꯍꯔꯥꯎꯖꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯍꯦꯟꯅ ꯋꯥꯕ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯦ꯫
ꯊꯥꯁꯅꯥꯒꯤ ꯑꯋꯥꯕꯁꯤ ꯃꯕꯨꯡ ꯀꯣꯔꯧꯗꯤ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯌꯨꯛ ꯉꯟꯇꯥ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄ ꯑꯁꯤꯗ ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇ ꯌꯦꯡꯁꯤꯜꯂꯨꯕ ꯁꯪꯗꯦ꯫ ꯊꯥꯁꯅꯥꯅꯁꯨ ꯗꯣꯂꯤꯕꯨ ꯀꯤꯕꯗꯒꯤ ꯃꯕꯨꯡꯗ ꯍꯥꯏꯗꯣꯛꯇꯦ꯫ ꯀꯣꯔꯧꯅ ꯊꯕꯛ ꯂꯦꯞꯄ ꯅꯨꯃꯤꯠꯇꯗꯤ ꯗꯣꯂꯤꯅ ꯊꯥꯁꯅꯥꯕꯨ ꯏꯔꯨ ꯂꯨꯖꯕꯤꯗꯦꯗ ꯈꯥꯛꯏ, ꯃꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯕꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯠꯀꯤ ꯃꯤꯅꯨꯡꯁꯤ ꯑꯁꯤꯅ ꯀꯣꯔꯧꯒꯤ ꯃꯤꯠꯃꯥꯡꯗ ꯂꯤꯂꯥꯒꯨꯝꯅ ꯌꯥꯝꯅ ꯍꯩꯅ ꯗꯣꯂꯤꯅ ꯁꯥꯟꯅꯕ ꯑꯁꯤꯗ ꯀꯣꯔꯧꯗꯤ ꯀꯨꯝꯍꯩꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯟꯅꯨꯄꯤꯕꯨ ꯗꯣꯂꯤꯅ ꯍꯔꯥꯎꯅ ꯇꯧꯕꯤꯕ ꯑꯁꯤꯗ ꯗꯣꯂꯤꯕꯨ ꯃꯥꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯊꯥꯁꯅꯥ ꯃꯁꯥ ꯑꯗꯨ ꯆꯥꯕꯅꯗꯤ ꯋꯥꯠ ꯊꯕꯛꯅꯗꯤ ꯍꯦꯟꯕꯅꯤꯅ ꯃꯁꯥꯗꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯂꯦ, ꯃꯌꯥꯡ ꯀꯪꯇ꯭ꯔꯤꯛ ꯀꯪꯁꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯎꯔꯒ ꯗꯣꯂꯤꯗꯤ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯅꯣꯡꯃ ꯀꯣꯔꯧꯅ ꯃꯆꯟꯅꯨꯄꯤꯅ ꯍꯟꯗꯛ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯗꯣꯂꯤꯗ ꯍꯪꯉꯤ꯫ ꯗꯣꯂꯤꯅ "ꯑꯩꯁꯨ ꯈꯜꯂꯝꯂꯤꯅꯦ, ꯏꯆꯟꯇꯣꯝꯕꯤꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯁꯣꯟꯖꯤꯜꯂꯦꯅ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯥꯏꯔꯤꯛ ꯄꯥꯕ꯭ꯔꯥ ꯈꯪꯗꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ, ꯑꯩꯁꯨ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ"꯫ ꯀꯣꯔꯧꯅ ꯅꯨꯡꯉꯥꯏꯇꯅ "ꯏꯆꯟꯇꯣꯝꯕꯤꯁꯦ ꯄꯤꯛꯅ ꯎꯂꯦꯟ ꯅꯪꯂꯛꯂꯕꯤꯅꯦ, ꯃꯕꯨꯡꯉꯩꯅ ꯌꯣꯛꯂꯛꯄꯗ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯆꯥꯒꯦ ꯍꯥꯏꯅ ꯃꯆꯤꯟꯁꯤꯅ ꯍꯥꯏꯔꯛꯈꯤꯗ꯭ꯔꯕꯅꯦ꯫ ꯍꯟꯗꯛ ꯈꯔ ꯐꯔꯦꯅ ꯇꯧꯔꯒ ꯃꯁꯥ ꯑꯁꯤ ꯈꯪꯁꯣꯟ ꯑꯃꯨꯛ ꯁꯣꯟꯊꯔꯛꯂꯦ꯫ ꯑꯩ ꯏꯆꯟꯇꯣꯝꯕꯤꯒꯤ ꯃꯇꯧꯁꯤ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯌꯦꯡꯗꯤ ꯐꯔꯛ ꯇꯥꯔꯅꯤ, ꯍꯪꯆꯤꯠꯇꯤ ꯑꯩ ꯊꯕꯛ ꯂꯦꯞꯂꯒꯦ, ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯑꯝꯇ ꯆꯠꯂꯒ ꯌꯦꯡꯕꯤꯔꯨꯈꯤꯒꯦ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯧꯖꯤꯛꯄꯣ"꯫ ꯗꯣꯂꯤꯅ "ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯁꯤꯗꯤ ꯋꯥꯔꯦꯅ ꯇꯨꯝꯍꯧꯔꯕꯅꯦ"꯫ ꯀꯣꯔꯧꯗꯨ ꯐꯃꯨꯡꯗ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯣꯔꯧꯗꯨ ꯃꯆꯟꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯩ, ꯑꯗꯨꯒ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯃꯁꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯍꯨꯒꯠꯄꯤꯔꯒ "ꯏꯆꯟꯇꯣꯝꯕꯤ, ꯅꯪꯒꯤ ꯅꯇꯧꯁꯤ ꯇꯥꯆꯧ ꯌꯦꯡꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯨꯏꯔꯦ ꯏꯆꯟꯇꯣꯝꯕꯤꯅ ꯅꯨꯡꯁꯤꯅ ꯇꯥꯆꯧ ꯍꯥꯏꯅ ꯀꯧꯔꯒ ꯅꯣꯛꯆꯕ ꯃꯤꯅꯣꯛꯇꯨꯁꯨ ꯎꯈꯤꯗꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯖꯧ ꯖꯧ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯇꯅꯧ ꯇꯅꯧꯔꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ, ꯊꯤꯡꯕ ꯉꯝꯗꯅ ꯆꯦꯟꯊꯔꯛꯏ꯫ ꯊꯥꯁꯅꯥꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯊꯕꯛꯅ ꯍꯦꯟꯃꯟꯕꯒꯤ ꯂꯣꯏꯅ ꯀꯨꯔꯣꯜ ꯍꯨꯗꯨꯅ ꯂꯩꯔꯝꯂꯦ, ꯑꯗꯨꯒ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯁꯨ ꯐꯤ ꯁꯨꯕꯒꯤ ꯃꯆꯤ ꯃꯆꯤ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯔꯧꯅ ꯇꯞꯅ "ꯀꯔꯤꯅꯣ ꯏꯆꯟꯇꯣꯝꯕꯤ, ꯑꯗꯨꯛ ꯅꯧꯔꯤꯕ ꯅꯪꯒꯤ ꯈꯨꯠꯁꯥꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝꯁꯤꯗꯤ? ꯅꯪꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯇꯥꯆꯧ ꯅꯪꯒꯤ ꯐꯤꯚꯝꯁꯤ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯍꯌꯦꯡꯃꯛ ꯏꯆꯟꯕꯨ ꯗꯣꯛꯇꯔꯗ ꯄꯨꯗꯨꯅ ꯌꯦꯡꯒꯅꯤ꯫ ꯏꯆꯟꯇꯣꯝꯕꯤ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ, ꯑꯗꯨꯕꯨ ꯇꯥꯆꯧꯗꯤ ꯊꯃꯣꯏ ꯑꯁꯦ ꯄꯨꯕ ꯉꯝꯗꯅ ꯀꯥꯏꯔꯦ꯫ ꯑꯩꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯟꯒꯤ ꯗꯁꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯥꯆꯧ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ, ꯄꯣꯊꯥꯖꯔꯣ, ꯇꯥꯆꯧ ꯑꯃꯨꯛ ꯊꯣꯛꯂꯒꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯂꯒ ꯀꯣꯔꯧ ꯀꯞ ꯀꯞꯇꯨꯅ ꯃꯆꯟꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯥꯁꯅꯥꯗꯨ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯄꯤꯔꯥꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯈꯥꯡꯖꯤꯟꯗꯨꯅ ꯊꯝꯂꯝꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯇꯨꯔꯦꯜꯒꯤ ꯄꯟꯖꯥꯎ ꯀꯥꯏꯕꯒꯨꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯂꯦ꯫ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ "ꯇꯥꯆꯧ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯇꯥꯆꯧꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯕꯤꯕꯗꯣ ꯅꯆꯟꯁꯨ ꯈꯪꯉꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯅꯆꯟꯅ ꯐꯪꯂꯤꯕ ꯑꯋꯥꯕꯁꯦ ꯑꯗꯨꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ. ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯔꯣꯏꯒꯦ. ꯇꯥꯆꯧ, ꯅꯆꯟꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ"꯫
Korau mamit animaktu kaplubagi ngangsang ngangladuna yamna nungaitana magi kada changlakle. Korau na nungaitana changlakpa aduda Dolly na. Kaidorage tacho, nathwai nungaitana amuk changlaiduna karaida muk thokloino. Korau na tapna ichan tombigi kada changlubane. Korau na Thasnagi kada changloi hairakpa aduda Thasnana haidoklamlagadra khanduna Dolly du pakhatpana masa adu humang kangkhalai. Korau na makha tarai. Ai ichan tombigi masado kuine yengduna leiba ngamdabadagi thoklaklabane. Masadu yadre. Adubu aina ngaklibadi magi makhota thabak yamna kanna subadawna Tanaurabi khutchasing adusu loina popthokpadawna tahawi. Nangbu angangsida isinga holhaluraboba. Dolly na nungaitaba mawongda khumlai. Karino moita chawna haibirudubo ichannupi matomtane. Karigi mabu aina thabak suhankani. Moita chawsu hena khangbiriba natro. Aina mabu karamba mawongda loinage haibado. Korau na Aisu khange nangna ichan tombisibu kayada luna tawbiba haibado. Ado ichan tombigi handak oiragliba matawse kari haidoino haifam ama khangdre. Dolly na ado moita cho aikhoi ichan tombisibu chahaidaba chinjaka chara chatlo haidi moigi number 4 kado. Dolly na machanupida adumna hairakpa aduda Korau na Dolly da saungni yenglai. Korau gi mityeng aduda kiraduna Dolly du tumina phaijuk chinkhatuna tumkhre. Korau di machanupi gi khanbada tumba yadana ahing chuppa pigamon khangnaduna leli. Asumna ahing adu haukhre. Nong hek nganbaga Korau ayuk nganna hauduna machanupi gi kada changlai. Adubu Thasnadi leiramdre. Korau du kokchawbi karai. Ayuk anganba aduda machanupibu kauduna thirai. Dolly di kanna tumli. Korau na machanupi kauriba adu taningdraduna makoktu mona mensimduna lei. Korau na maningda laktuna yengbada Thasna du mamai taaduna leirami. Thasna leiramba aduda Korau du masadu khara gyan tajai. Korau na Ichan tombe tum khoyadro nangbo ayuk anganbasida kaigino nganta haugalisibo. Thasna na tacho ai tumningaktre aduini. Korau na phare phare adudi ngasi tachoga punna doctor da chatludoini ko tacho su ngasidi thabak lepadawni. Thasna na tacho ai kaisuk tawdeba doctor da chatrasu yani haiba. Korau na Yade yade tachawna nangwanda hangadaba wasu yamna leiri. Tanjaduda Korau gi phone adu call lakshili. Korau na phone adu khongrau gi khawdagi lauthoraklaga phone adu kanano haiduni yengi. Pabung nine. Phone du oklaga. Hello Pabung. Yes call na. Ibungo nang haujingma thabak sufamda laktaba yadrin he. Check laugadaba mi laktuna chekkonda leire hai. Korau na hoi babu ai laknaba tawjarage. Yes call na hoi adudi ipa amu thamage ko. Phone du hek thamkhibaga Korau na machanupida yenglaga tacho thabak mufamda chattaba yaroidori. Adu ichan tombi hayeng di soidana doctor ra chukadawani ko. Nanamaga tawraga chakto khara yamna chaba yabra yengo. Nasado nungaitradi school do lepkisu lepo. Tachawdi haujingmak chattaba yaroidori. Thasna na ado chakti charoidra tacho. Korau na chakti adoina chawrage. Ado nasado nahanba yade ko. Thasna na hoi tacho. Korau du thuna iruja maithajaba loiraduna mafi maron loisillaga gari du thaudokduna thuna chatkhre. Thasna su magi kada lairik paduna lei.
ꯑꯁꯨꯝ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯀꯣꯛꯇꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯇꯦꯕꯜꯗ ꯃꯀꯣꯛꯇꯨ ꯉꯥꯊꯗꯨꯅ ꯂꯩ꯫ ꯗꯣꯂꯤꯅ ꯊꯥꯁꯅꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ, "ꯍꯦ, ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯇꯨꯝꯗꯅ ꯑꯃꯨꯛ ꯂꯩꯔꯕꯣ? ꯑꯣꯏꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯇꯝꯃꯨꯅꯨ ꯂꯥꯏꯔꯤꯛꯀꯗꯣ ꯇꯣꯛꯊꯣꯛꯑꯣ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯃꯇꯝꯁꯦ ꯑꯥ ꯌꯧꯈ꯭ꯔꯕꯅꯦ꯫" ꯊꯥꯁꯅꯥꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯟꯈꯠꯂꯛꯇꯨꯅ, "ꯏꯅꯝꯃ, ꯑꯩ ꯉꯁꯤꯗꯤ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯋꯦ, ꯁ꯭ꯀꯨꯜꯗꯣ ꯆꯠꯄ ꯉꯝꯗꯣꯏ ꯃꯥꯟꯗ꯭ꯔꯦ꯫" ꯗꯣꯂꯤꯅ, "ꯑꯗꯨꯃꯥꯏꯅ ꯅꯆꯤꯟꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯊꯤꯈꯤꯗꯧꯔꯤꯒꯦ? ꯅꯪꯅ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯊꯕꯛꯇ ꯑꯁꯣꯏꯕ ꯌꯥꯝꯅ ꯂꯥꯛꯀꯗꯧꯔꯤꯕ꯫ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯆꯠꯈꯣ꯫ ꯆꯥꯛꯁꯨꯅꯦ ꯑꯩ ꯊꯣꯡꯕ ꯉꯝꯃꯣꯏ, ꯅꯪꯅ ꯊꯣꯡꯂꯒ ꯆꯥꯔꯒ ꯆꯠꯆꯈꯤꯗꯧꯅꯤ꯫ ꯊꯣꯡꯕ ꯇꯜꯂꯒꯅ ꯆꯥꯗꯅ ꯑꯗꯨꯝ ꯆꯠꯂꯣ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫